Molnomda bom pokhaiduna angang ahum sokibadu Kukisingna Meiteida thangjelli. Meiteida lan uhanaba honaba to United Committee palel. Handakta Technopol District ki manung chanba Molnom Kuki khulda 2-inch motor gi bom ama pokhai handuna machin manaw yauna angang ahum sokiba thogdo adu Kukisingna Meiteida maral thangjinna ba honari. Security force singna checksina ngak senduna leiriba mafam aduda 2-inch motor kapagi makhol ama phawba tabasu leikide. Adumakna maram oiraga bom adu angangsing aduna sanarubada soiduna pokhairakpa oigani haina lawnari. Thogdo aduda soklaba angang amadi makhong kakpagi phibamda laikhrabani bom pokhaibagi thogdo adu kamdauna thokhibano haiba pulisna soidana thijillamgani. Irang yamna kalingai matamda kablakiba bom ama pokhaidana leirambadagi makhoina madu soklubra haibasu puliski maikaidagi karigumba amata kangthokpa leite. Marak asida Kukigi miyamnadi buffer zone matam chupada ikai khumnanaba amasung bom kapsinbagi thogdok maiteiksingna chathai haina maral siri. Marak asida United Committee palelgi convener M Jivana hadorokpa cherol amana hai bom pokhaibagi thogdok aduna ingna chikna leijaramba palel amadi masigi akoibada leiba miyamda nungaitaba pokhalle ahal laman ason ana nupi angangsing mipaiba poknaduna tangdu leitana leiba ngamdre thokhiba thogdok adubu maiteisingda lana uhananaba honnaba haibasi condemn tawi achumchumda munna thigat haningi asigumba micham miyamda aki akhang piraklibasingi mathaktasu mari leinabasingna akanba mieng changbiu. Marakta soinaraga maral thangjinaba honaba amasung adugumba thogdo aduna Manipur ingtapa phibam purakpada apanba makhata na pinanaba kanagumba kharana honariba asishu Manipur lengana mieng changbiu haina cherol asina makhata rakli. Petrol phanglaroi haina pakhatnabadagi miyamna oil pump singda kiu lepnakre. State asigi tongan ba mafam singda lairiba oil pump singda khulai paiba singna puba thangba ngamloidaba selgi demand kaya tawrakliba asigi matangda government ki maikaidagi ngasi tang 22 dagi horaga tha asigi 29 fawbagi manungda chapchaba action na malokhatrabadi matam kaktana oil pump thonglon bagi khongjang changsilagani haina Manipur Petroleum Dealers Fraternity na government da thamkiwa kanba wafam aduna maram oiraga ngasi ayu anganbadagi hauna miyamna petrol phanglare haina panic buying da miyamna petrol pump singda thawlona ba queue lepnakre. Manipur Petroleum Dealers Fraternity gi maikaidagi phongdok libana oil pump singda puba thangba ngamloidaba demand kaya tawrakliba asigi matangda hokhiba December 10 da Manipur Governor da memorandum pisinduna athubada mieng changnaba taksinba leikhrabani. Oil pump singda bom thamjinba yauna pump chalariba miyoi singi punsi amasung lanthumda illegal demand ga mari leinana ngai hak leitana ki bpibagi thawong kaya chathariba sida sarkar gi maikaidagi hojik fawba effective oiba khongthang amata lokhatpa leite. Petrol pump singda yoliba thawsing asi government na lepa approve rate adudagi henba yade masina dealer singda khamthengna awaba mayoknari maram aduna tha asigi 29 fawbada sarkar gi maikaidagi chapchaba khongthang sing lokhalaktrabadi mamangda makhoina changsinkhiba pump thonglon bagi khongjang adu makhata ra chatharagani hairi. December 13 tagi na ngarang fawbada lam acre 450 gi mathakta tharamba popi yanthatre. Drug amasung mayai kaba nisha maru phangna manghanaba security force changsilakliba khongjang asigi manung chana tha asigi 13 tagi ngarang December 18 fawba ukrul amasung kangpupi district ki tongan ba mafam singda lam acre 450 da tharamba popi pambi singyantatuna manghankhre hairi. Official source amana hariba matam asigi manungda ukrul district da lam acre 550 da tharamba yamlaba popi singyantatki hariba popi singa silitan police station gi manung chanba yawlen lamlai chingfai songfel amasung Mulam Hill Range amadi Somdal police station gi manung chanba Chamfum Tainem Phali amasung Chamtai area da tharamkhibani operation aduda popi thabada sijinnaba khangpoksang marfugani thoisu mai thaduna manghanki thogdoksing aduga mari leinana tongan ba FIR ahum lokhatkibaga loinana makha ba investigation gi thabak chathari hari mara sida hokhiba thangja dumita security force na kangpopi district gi manung chanba L Simon Jangnom Fai amasung SP Ngaimun area da lam acre nifugani thoida tharamba popi pambi singyantat kre hariba operation aduda popi thabada sijinnaba khangpoksang kun amasung mai thadokuna manghankre masiga loinana thum packet 15 fertilizer kg 5 napi hida liter 5 popi maru kg 5 su phagatuna manghan tahanki official singi maikaidagi makhata na phongdokhibana hariba operation asi state asida ain kaina thariba popi sing maru phangna muthanaba amasung drug laksinaba honabagi manung channani operation asi makhata na chathakigani hari marak sida security force na Thawal Dam police station gi makhada leiba chingkhong chingya yauna mongla ham base tagi IED kg 8 12 bor gi maru ahum amasung tongan ba nongmai singi nongmai maru taraga humdoi fagat pangamkhre hari. Editorial kalam Okangla Pao dagi lokhocherake Manipur wathok ki waroisin puraktaba government amasung sugi kutalai Meitei amasung Kuki kanglufani gi marakta thokliba kanglup ki irang gi waroisin puraknaba India government gi maikai dagi honabada waroisin purakpa ngamdana leiribasi government gi maikai dagi logi oiba thabak lokhatpagi mahuta wari sanaraga waroisin purakani haiba system na ohelakhibani. Haukiba chahi 2023 gi May ahum dagi tholakhiba
wathok-sing asi thoktringegi mamangda India da government na illegal immigrant Chin Kuki Jogi militant group singa nongmai sumka kapna batawduna leiba asida suspension of operation chathaduna makhoibu yoktuna thamlakhibagi mahaini suda lairiba UPF KNO ga makhoiga puna chatminnabani haiba Chin Kuki Jogi masing ngamlaba militant group sing suda konsilli lenga kasu sign tauna kiba militant singna ground rule ngakna chatkani haibagi wafam yawi ground rule da territorial integrity da akaiba pi da bayawna makhal amatagi logi wangmada crime sing chathaba yaroi karigumba ground rule ngakna chataba tarabadi lengakna logi oiba action lokhatpa haibana chingba yawna ngakna chatkadaba chana kanglon sin kaya yawri adubu May 3 dagi tholakiba irang adudagi su ground rule thugaiduna mitei miyamda nongmai chindol onsenduna tamthiba mihat amadi yum kai sing paksana mai thabagi thabak sing chatharakibadagi loikham naidaba wathoki lanthok oirakibani central government na ground rule thugairiba sugi luchingba singi mathakta action lokhatpagi mahut wari sanaraga warusin purakani haiduna sugi mihut sing yauna kuki kanglupki tongan tongan ba CSO gi luchingba sing amadi mitei gi CSO singapuna central government gi mihut singapuna kayarak wari sanakre adubu Kukisingna Meiteida makhoigi pandam phangdriba fawba khongpham handokloi haibagi firefta lepli makhoina national highway da mitei sing chathok chasin tawbada athingba thamlakiba adu hojiksu makha tana chathaduna leiri loinana lanjenarakiba mitei IDP singna masa masa gi yumda changba yadabagi athingba thamli loinana Kuki MLA singna popular government sembada yawdanaba akanba chaksin wafam su thamli Village volunteers turn Jona handak Delhi da pangthokiba mifamda Kuki MLA singna mitei MLA singa punna saruk yaminakiba adu hakchina lawi haiba wafamga iroinana makhoi apamba oiriba union territory yawba tokhaiba leingak semgadabani haibagi demand tawri Village volunteers turn John gi information and publicity gi cherol na makha tana Haribadi Kuki Jo amasung mitei furuf ani physically amasung geographically khaidoknarabani masigi aseng masak asi mapung fana sakhang batai hojik chathariba irang asigi political gi oibas yasinaba ama proactive fawba IDP sing khunda leita bagi thabak laukhatana ba cheksin wafam thamli lubasina thamlaliba wafam sing asidagi khangba ngamli badi torbungda IDP mitei singna masa masa gi yumda changbaga nongmai kapsinuna attack chatharakibani yelomi mitei singna lan pamde tangdu leitana hingba pamlabasu Chin Kuki Jogi Meiteida gi tangdu leitaba purakpa pamdrabadi irang asigi waroisin prokpa ngamloi waroisin puraknaba honabada sugi luchingba singi mafamda lei Mikhal mangoina na Bangladesh ki mahiroi luchingba makokta kablam lei Bangladesh ta Inkilaf Maski spokesperson Usman Hadi hatkibagi matangda miyamna irang horingegi cherakta sakhangda bakhulai paiba singna National Citizen Party NCP gi senior leader Muhammad Motelet Sikdar makokta nongmaina kablam lei Khulna City gi Sonagandra area da leiba masagi mayumda ngasi ayuk pung 13:45 rom tabada mahiroi luchingba du sakhangdaba singna nongmaina kaplambani NCP Khulna Metropolitan Unit ki organizer Saif Nawaz na phongdokhibagi matungina NCP Labor Wing gi Khulna Divisional Convener oina thaupubaga loinina Central Organizer ro oiriba Sekdarna rally ama sinnaba tharang tawringegi cherakta sakhangdaba miyoi kharana nongmaina kaplamkhibani koki oi thangba nongmai maruna panbadagi soklaba miyoi adu Khulna Medical College Hospital la laikanari mamang chayolda Sarip Osman Hadi kauba mahiroi luchingba ama hatlam khraba matungda Bangladesh ki mafam kaya da miyamna akan mamongda khongjang changsilakhrabani India gi mayokta lepa masak naiba mahiroi luchingba aduna mamang chayida hokhiba mahiroi singi ihauda maru oiba thodang lokhibani